My news Guwahati da Maithelongi Pau tabiriba singbu ihan hanbu maktada chingangbam Sujitrani na kurumjari hojing asigi samlappa mariba pau sing lowirase ngasi Assam gi rajniti da angakpa ahongba moina Raizor dol amasung Congress ki marakta naksinaba urakle numit kharani mamangda Raizor dol gi luchingba Bhasko di Saikiana luchingduna party luchingba kharaga Guwahati gi Rajya Bhavan da laktuna Congress ka phamina khrabagi matung ngasi na muk Congress ki luchingba kharana Raizor dol gi office chatuna party asiga phamina khre Yamnamak khana ningai oribasina hojiksu Raizor dolna AIUDF communal ni chatminaroi kana hairiba asini aduga AIUDF ka puliba Congress kadi chatminagani hairi Phibam asida Grand Alliance tagi AIUDF thokiba yana lairakli adubu AIUDF thokraba matungdasu Grand Alliance ti oigi dol sing pulaga amasung Raizor dol loinana Assam Jatiya Parishad yaroga kaidana asum leigadori Grand Alliance asida Trinamool Congress to Yorokpagi ingit ama uba fanglakle handak yamna toina Akhil Gogoi amadi Mamta Banerjee wari sanabatanatana Raizor dol amasung TMC hanjin phaminakre haibagi thajaba yaba paw amasu lakli TMC nasu AIUDF po alliance ta yahoningdabagi ingit ama piramba yari phibam asida Assam gi Congress yawba Grand Alliance asi kairakpa yabagi phibam amasu laktaba natte jingnaba simak Siddiq Ahmed ki machinmakna phongdorakhi Asumna Assam gi rajniti da maroina Raizor dol amasung TMC na pulaga yamdrabada lakliba Assam gi bypoll sing asi thengnaba tarabade Assam gi political permutation and combination da achoba ahongba ama urakpa yari Jeragasida AIUDF ki MLA Aminul Islam na Akhil Gogoi gi nungi asengba saktam khara miyamda uthokodabagi sem saduna lei haibagi pawshu leiribane Ngasi jungle manungdagi thorakre NDFV gi kadar kuntrani thoi khulaiga konana kadar sing asina surrender tawki numit kharani asigi manungda NDFV gi kadar pumba mainstream da thoraklagani hairi panba yaba amana Tiwa Liberation Army so yamna thunamak surrender torogani haibagi paulakli Assam da COVID kamari lingana nungaiba pawa moina kharani asida COVID case phangba hantharakhiba asini adubo chingnaningai amana maraki mikhal haibadi bypoll gi matam yokshilakpa asina Assam da COVID case hantharaklibra haibasine phibam asida COVID na rajniti sanai haiba yadrabasu ruling party nadi COVID pairaga rajniti sanarakadoribra haibagi wafam lakli Ningsing bayai hokiba Assam Assembly gi mikhal mamang fawada Assam da COVID ki second wave lakhide mikhal loikhrabagi numit kharani tagi matungda COVID ki second wave lakhi Mikhal manung asida COVID hanthakiba natraga COVID leitaba haibasidi ruling party sing tanatana opposition party sing nasu yamnamak harauzari phibam asida Assam da bypoll pangthokpa hek loibaga third wave lakadoribra natraga bypoll asina COVID third wave korakadoribra haibagi jingnaba ama miyamda phaurakli Assam Agriculture Minister amadi AGP gi President Suwariba Atul Bora COVID positive oibadagi Guwahati Medical College Hospital da ngasi admit tawkhre ma ki phibam khudong thiningai di oidre panba yai ngamkhai wathok santaina nabagi damak aizol da chalubadagi mahak halakpata ngari bane Ngasi Lakhipur Khuman Club ki humpumapan suba chahi gi mifam club ki sanglenda President Konthokjam Nandababu na mifam apoiduna pangthokre Laikhidraba member singi mafam da leishu katuna ikai khumnaba utkhi matungda General Secretary L Dinamani na chahi gi pawdam pikhi apongba mifam da hauziki khunai amadi senmitlon gi maramda asangbam sopanna wangangkhi athoiba lengbirak poina ingudam Satish Chandra Arambam Gaura Gopal loinana ingudam Binod Arambam Pradeep Kumar Leishungbam Robindro P Arun Kumar T Aviram Sharma amadi K Aruna Devi na wangangkhi mifam asida ingudam Arun Kumar bu President amadi E Dijendra bu General Secretary khanduna mikok kuntaret na saba anuba body amasu semkhi Club ki sanabung semgatpa barak turel na thokhaliba leraining khaiba ngakpa lofam pata tabinaba town committee gi floodlight khumanda ani suboina ama thanbinaba wakat sing yawba warep kyasu lawki Women Action Committee for Village Protection Lakhipur Khunaugi General Body gi mifam ama committee asigi office tangasi pangthokre Hawam Niranjoy na mifam apoiduna pangthokhiba mifam asida committee asigi hana General Secretary gi pham Pairambi Maleshwari na masagi tangai fadaba chinba madagi maki mahutta Lili Sharma bo General Secretary oina hapkhi aduga Maleshwari na Joint Secretary oina pham sindokhi loinana hana leiramba Vice President ka loinana anuba Vice President ani
हाइबदि वांखेम कुंजमनी अमदि चिरोम तोम्बिशना हापकी हंदकता असम लेंगा की कैबिनेट डिसीजन दा मणिपुरी मीडियम बो स्पेशल टेट की रिक्रूटमेंट यौहन बिरकपगी दमक असम की सीएम हिमंत बिश्व शर्मा अमदि एजुकेशन मिनिस्टर बुसु लुप की प्रेसिडेंट सुनीता कोंथौजमना थागत फोंदोखी टोक्यो ओलंपिक सिल्वर मेडल फंगलख्रबी साइखोम मीराबाई चनुगी चाही कुंतरेत सुरकपगी मपोक नुमी की थौरम ngasi सीएम की आउट हाउस बंगलोदा सीएम एन बिरेन अमदी मीराबाई की अपोकपी का लोइनना पांगथोखरे जमना पांगथोकप थौरम अदुदा मीराबाईना चीफ मिनिस्टर अमदी प्राइम मिनिस्टर ना सेल की मतेंग पिरखिबा अमदी ट्रेनिंग तौहंदुना अचौब थौना हापीबदगी ओलंपिक गेम्स ता मेडल लौरकप ngamkhibani haina nungaiba apenbasu phongdokhi मियोय अमदा युमफम यावदना लनाइगी ओइबा मोओंगदा पंगईता इबा मियोय खरना मीडियागी मियोय सिंगबु चिंगथरे हाइना थांगोइबन केंद्रगी एमएलए खुमुकचम जॉय किसना माकी मयुमदा पांगथोकपा पावगी मिफम अमदा फोंदोखरे एमएलए सिगी मथक्ता याम्बेम लाबा कौबा मियोय अमना लाना मराल सिरकपगी मतांगदा जॉय किसना हाइरखी मदुदि कांग्रेस तगी लुपा करोड़ अहुम लौदुना युम फावबा बंधान थमखी हाइबगी वाफम अदु प्रूफ ओइना पुथोकपा ngamlabade एमएलए तगी तनतना राजनीति दगी पोथाजगे याम्बेम लाबा हारिबा मिसक असि अतोपा मियोय सिंगदा युमफम यावदबा लाना पंगाइता हाइरगा माकी ममिंग फावननबा होटनबा मिसक अमने माकी मथक्ता हंथदुना माकी थाक्ता हंथदुना मानरोइसी हाइदुना लैरंबने अदुबो टीवी की खना नैनबा अमदा याम्बेम लाबना पंगांगता ngangiba aduda handakti sengdokhobuna chumgani khanbadagi wafam khara sengdorapane मीडिया बु मसक थियनबा अदुगुंबा लाना हाइजिलग्लिबा मियोइसिंग अदुगी मथक्ता करी चेराक पिगदगे हाइबदो आमजुना पुथोकपियु हाइना जय किसनना मिदेंग चिंगसिलक्ले इम्फाल वेस्ट डिस्ट्रिक्ट की मोंगसांगईदा लैबा बीबी पॉल मेंटल डेवलपमेंट होम बो फुल फ्लेजेड स्पेशल स्कूल ओइना थमनबा स्टेट कैबिनेट ना लौखिबा वारेपता होम असि ओजा सिंह अमदि स्टाफ सिंगना नुंगाइबा अमदि अपेनबा फोंदोरखले मतम सांगना लेंगा की मतेंग यावदुना कथोकपगा लोइना अवाबा कया खांगदुना रन तौदुना लाखिबा बोर्डिंग यावना दे स्कॉलर महिरोई चामगा कुंट्रा तरेत लैरिबा होम असिबो सीएम एन बिरेन लुचिंग बलेंगागसिना फुल फ्लेजेड स्पेशल स्कूल ओइना लौक्शन बिबासी हाइनिंगाई लेतना थागतचरी हाइना होम असिगी हेड मिस्ट्रेस पी अनिताना नुंगाइबा अपेनबा फोंदोरखले डॉक्टर सोइबम इबोमचा सिंह रिटायर्ड आईपीएस कोविड नंबर मोइदुना ngasi लैखिद्रे महाक स्टेट इन्फॉर्मेशन कमिश्नर गी थौ पुरिबने मसागी चाही हुमफुमदोई सुख्रे इंग्लिसिंग अमगा चमापन यांखैनि पांदा पोखिबा सोइबम इबोमचा इंग्लिसिंग अमगा चमापन हुमबुद्रा मापनदगिना इंग्लिसिंग अमगा चमापन मरफु हुमदोई फावबा महाराजा बुद्धचंद्र कॉलेज ता लेक्चरर अमा ओइरमखी इंग्लिसिंग अमगा चमापन मरफु हुमदोइदा मणिपुर पुलिस सर्विस ता चंखी अमदी इंग्लिसिंग अनि तरानी पांदा आईजीपी ओइना रिटायर तौखी प्रेसिडेंट्स पुलिस मेडल फॉर मेरिटोरियस सर्विस फंगबतनतना साहित्य की लमदसु ममल लेरबा खुदोल कया तमलंबगिदमक अवार्ड कया फंगख्रबने मदुगी मनुंगदा साहित्य एकेडमी ट्रांसलेशन अवार्ड स्टेट लिटरेचर अवार्ड अमदे स्टेट कला एकेडमी अवार्ड अमसुने असिदसु नतना साना खोनबदा पुनिंग चंगबगा लोइनना रग्बी फुटबॉल मणिपुर की प्रेसिडेंट सु ओइरमी प्रधानमंत्री बंधन योजना स्कीम माइपाकना चनाहनबंगंबगिदमक अहानबा बंधन एनुअल अवार्ड्स इंग्लिसिंगनी कुनमाथोगी सेलिब्रेशन दा मणिपुर स्टेट ना नेशनल अवार्ड पंगा लौरखरे हारिबा अवार्ड मंगा दुदी द मोस्ट प्रोएक्टिव स्टेट बेस्ट डिजिटल फ्रेंडली स्टेट बेस्ट सेल्स जनरेटेड स्टेट ता अनिशुबा अदुगा मोस्ट नंबर ऑफ बंधन विकास केंद्र स्टाब्लिश दसु अनिशुबा अमदी बेस्ट ट्रेनिंग दसु अनिशुबा पोजीशन लौरखे अरुणाचल प्रदेश की इस कामेंगदा होकिबा अगस्त तरुक वैक्सीन काप्तब कंज्यूमर सिंगदा एलपीजी गैस सिलेंडर पीररोय हाइना थोकिबा सर्कुलर अदुना मियामदा यामनमक वारोहनखे मियामदगी वकत किया लाकपदगी डीसी इस कामेंगना ऑर्डर सिबु कक्थलदुना अनुब ऑर्डर मथोरखरे पनबयाई होकिबा जुलाई 15 गुवाहाटी हाई कोर्ट की ईटानगर बेंचना पुंसी हिंगननबा होटनजरिबा सिंगी ओइना वैक्सीन कापा अमदी वैक्सीन काप्तबा मियोय सिंगी मरक्ता खेनबा थमदुना मिचंग संग नाइबा तौबिरोइदबनी हाइना ऑर्डर थोख्रबगी मतुंग असिगुंबा मिचंग संग नाइबगी सर्कुलर करबना लेंगाकना थोरकलिबनो हाइबसिनी इकोनॉमिक ब्लॉकेट मरम ओइरगा खुदोंग चादब खया मायोकनदुना लेरमलबा मिजोरमगी नुंगाइबा पाव मोइना ngasi numindag oiram economic blockade handokibagi khudamoina assamdagi wairangte checkgate landuna truck chani supna mapan thauzinkhre trucksing asigi manungda oxygen plant ama linkhatnabagi oxygen amadi khusuklai puba truck ani yauri
Panba yai Mizoram gi konung sahar Aizol da sel thumga mari lenaba thabak thoram sing amuk hogat hannabagi damak state lengakna lockdown gi athingba kayasu komthokpa haukrabani. Meghalaya da skulam sung college sing lakliba August tara mangagi matungdagi hangdoklaba yai haina state asigi education minister L Rimbuina haikre. State asigi vaccine kapagi chahi suraba mahiroi chada yankai hen banasu vaccine kap thokre. Maramaduna Kaithel Singh Pauba hangdok na kraba matung school sing di kari maram gidamak hangdok loidoribano hainasu minister asina hairake. Hauki bapung kunmari asida India da COVID ki anova positive case lising kuntra mapan supna humbudra phangki bagaloinana laikidabagi masingna chamriga marfutarama thoine. Apun ba hauzik phawbada COVID number moiduna India da laikidabagi masing lakh mariga lising kuntare chanipanga humpuni thoi sukre. India da huzik khwaidagi sathariba state asi maroina mangani Kerala, Anisubada Maharashtra, Ahumsubada Tamil Nadu, Matanga Andhra Pradesh, Amadi Karnataka ne. Haukiba pung kun Maria Sida Kerala da Anova positive case Lising Kunga Chahum Humputaret Panki, Maharashtra da Lising Taruk Subna Humpuma Thoi, Tamil Nadu da Lising Amaga Chamapan Humpumapan, Andhra Pradesh da Lising Amaga Chamapan Subna Nipan, Amadi Karnataka dana Lising Amaga Chatruk Tarapanki. Amadi awang nongpoki state singi manungdana Mizoram da chatret supna mapan, Nagaland da humbudra taret, Manipur da chatret ka kuntra taruk amadi Assam da chaungaga humpunipan pangki. Johns Hopkins University ki matungin amalem COVID ki case million chani supna ani henna pangki bagaloina na. Laichadasi dagi sibagi masing million Mari Dasmik Anini Pan Henkre, Aduga Laichadasi dagi kananaba vaccine kaptho kibagi masingsu billion Mari Dasmik Ahum Taret Hele Haidi. Tokyo Olympic ta India gi amatangaraba goal lawrakiba Neeraj Chopra gi coach German gi Wei Honni. Ngasi Indiana Olympic ta gold medal lawduna chahi kunmathoi matungda puwari ama semba ngamliba si coach asigi hotna jamane. Panba yai Neeraj Chopra gi coach asi potharaba German track and field athlete ne. Sanabagi puwari da javelin meter chama henal sana langbangamba mahak matomtane. Tokyo Olympic ta medal lawrakraba Indian athlete taruk amadi nupagi hockey team gi sanaroi sing lemna flight ta chathok chasin tongnanaba go first amadi star year anina offer pirakre. Go first na athlete sing asida chahi manga gi oina haibadi English ngani kunwanga fawba free travel tohangani aduga city tarahumdoi da pariba star year na Olympian sing asibo punsi chuppagi oina free da chathok chasin tohangani lauthokre. Panbayai Indigo Nadi Akanana gold medal lawrakraba Neeraj Chopra bu chahi amagi oina free travel pikrabane. Tokyo da pangtholiba kunthani thoi suba Summer Olympic Games ngasi Tokyo gi Olympic Stadium da loishin ki bagaloidana France ki jati gi firal thetladuna mathangi Olympic Games da saruk yabiranaba malem da paujel pirakre. Meet thakningai oiraba numit tara taretni gi malem gi khwaidagi chawba sporting event asigi thoram sing pandemic manungda su ningthi jana amadi cheksinna pangthokpagi damak yumbu oriba Japan bu namakna thagatna khe. Olympic Games ki pokpham bu ikai khubnaraduna Olympic Stadium gi mathakta Greek ki firal su chingkhat khe. Handaki Summer Games asida puwari da ahanboina men's amadi women's victory ceremony punna pangthokmina khe. Loinana marathon gi medalist singasu medal khushina khe. Ayeng basing amata yauduna chathakiba ahanba Olympic asigi medal telida US na ahanba China na anisuba amadi Japan na ahum subada laikhe. India gi oina su puwari ama oihoragadaba Tokyo Olympic asida ahanboina medal taret lobangam khe. Chahi inglisingani nipan gi matungda ahanboina India na gold lobangam khibane. Loishinbagi thoramda India gi wrestler bronze medalist Bajrang Punia na India gi machu ahungi phiral pairaduna closing ceremony asida flag bearer oike. Afghan Air Force na B-52 bombers naduna lebaga sigi Jordan province ta nongthaktagi landabada yamdravada Taliban fighter chani hena hatkre kayamana soga panangkre. Air strike da Taliban sing leramba mafam kaya mai chakibata natana Taliban sing kuchen chenduna khangki haide. Chahi asigi oina handaki atega sina khwaidigi chawba air strike ni haide. Jordan tanatana Ghazni province tasu Afghan landmina thihumba chathabada Pakistan machakaya phagat pangamkre. Aroibada ngasigi tentakpa maroiba pau khara. Assam gi CM Himanta Biswa Sarmana state asigi BJP MP singaloinana Mizoram ngamkhaigi wathoga sigi matangda hayeng New Delhi da Prime Minister ga unaragane.
जम्मू काश्मीर अहानबोइना काश्मीर शहर की लाल चौक तलरिबा ममिंग चलबा क्लॉक टावर हुमुद्रा मंगा सुबह इंडिपेंडेंस डे सेलिब्रेशन की मांगोइना नेशनल फ्लैग की मचू अहुम संगदुना ngalhankhre दिल्ली लेंगाकना क्लास 10 अमसुंग 12 की ओइना स्कूल सिंग पार्शियली हयेंदगी हांगदोकलगनी चयोल की कैथेल सिंगसु हांगबा हौरगनी लाउथोखरे अमदी बांग्लादेश की खुलनादा माइनॉरिटी हिंदू सिंगी युम अमदी दुकान कयादा लंदाखरे मंदिर कयासु कांगखोंग चाहनखरे ngasi yonadi arambai news guwahati da maitel lon gi paw sandok chaba matang solution jaba galoidana tabiri basingbo mukasу hanna khurumjari